ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯔꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯦꯝꯃꯦ ꯅꯝꯃꯒꯦꯅ ꯍꯦꯛ ꯊꯝꯕꯒꯅꯦ ꯃꯩ ꯕꯨꯠ ꯑꯩꯒꯤ ꯑꯗꯨꯒ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯀꯩꯅꯣ ꯉꯁꯤꯁꯦ ꯅꯥꯀꯟ ꯌꯨꯝꯊꯪꯅꯕ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯡꯉꯦ 12:30 ꯁ꯭ꯋꯥꯏꯗꯒꯤ ꯉꯥꯏꯈꯠꯂꯛꯄꯗꯨꯅ ꯍꯧꯖꯤꯛ 2 ꯇꯥꯁꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯏꯪꯉꯤ ꯑꯁ ꯐꯣꯡ ꯐꯣꯡ ꯁꯥꯔ ꯍꯩꯊꯕꯅꯦ ꯀ꯭ꯔꯧ ꯂꯥꯎꯔꯒ ꯑꯗꯣ ꯀ꯭ꯔꯧꯒ ꯈꯪꯗ꯭ꯔꯦ crispy chicken noodles aduga sisina butter keka kay haini mahi si lupnabagi aduga sigisina cheese ado chana mai si lakpa yengasi mai si mayam nungaitre warawi yade mai problem gidamak ai yanabadi honnajabne ado yam kuina su ngaibne chak sam kana lamjale pungsu thengjalakpa kaiga aduga ai pung ani ahum saida mung dukan mung satoba aduna ngai leragadi thabak to amasu yaroi aduna hekta charse mai sisu tamba ngamde khoi sagolban mayam nungaitre hojika ado mai nungaitaba marak sida dum charage ko mayonnaise semge tawbane mahi ongre mayo hi ongre hawine cheese nya hawa cái khoang khi mấy xin nó hào rồi bạn chỉ xin nó có hào rồi bạn như đúng như thế sai đi half boil rồi hầu bật nếu này mấy lạc cái bây này hả bác sĩ mấy cái tờ y cả cái này có carbonara moro yang sabi nanti mấy đặc rẻ
Quỷ đã xanh khổ hoa ơi. Con rang rồi. Thau ngà tên. Laki nih, bukan nita salah bahasa. Sibu ibu ngai mình kain tok doi nomi tau sibu. Koi mai nong mu chupa mulak tu gayau. Sao khúc bắt đầu ha. Ngon rồi.
ꯑꯩꯅ ꯆꯥꯔꯤꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗ ꯈꯨꯆꯥꯅꯤ ꯃꯌꯥꯝ ꯑꯩꯍꯥꯛ ꯈꯪꯖꯩ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯍꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯕꯨꯗꯤ ꯌꯥꯏꯀꯣ ꯏꯊꯟꯗ ꯑꯣꯏꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯅꯤ ꯀꯩꯗꯧꯔꯒꯦ ꯃꯩ ꯂꯥꯛꯇ꯭ꯔꯤꯕꯣ ꯁꯥꯕꯁꯨ ꯁꯤꯔꯦ ꯊꯥꯎꯅꯦ ꯊꯥꯎ ꯀꯩꯝ ꯅꯠꯇꯦ ꯍꯨꯃꯥꯡ ꯇꯥꯔꯦ ꯍꯥꯏꯕ ꯃꯩ ꯂꯥꯛꯇꯗꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯆꯥꯔꯤꯕ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯂꯣꯏ ꯁꯦꯝꯖꯕ ꯉꯥꯛꯇꯅꯦ ꯅꯨꯗꯜꯁꯇꯨꯕꯨꯗꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯩꯔꯒ ꯇꯧꯕꯅꯤꯀꯣ ꯑꯇꯩ ꯌꯦꯟ ꯑꯗꯒꯤ ꯃꯍꯤ ꯂꯨꯞꯅꯕ ꯃꯍꯤ ꯆꯤꯁꯇꯨꯕꯨꯗꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯑꯇꯩꯒꯩꯗꯤ ꯁꯦꯝꯖꯕ ꯉꯥꯛꯇꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯔꯒꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯅꯝꯖꯔꯤ